Ngarang Imphal da thunglakiba BJP ge North East in charge Dr. Sambit Patra ngase Kangpokpi district ta chatuna MLA Nemcha Kipzen amade tongan ba CSO gi Luchingpa Singh unaram laba matung Delhi gi damak Imphal thadokre Dr. Sambit Patra na Kangpokpi district ta thunglaba matung BJP ge MLA Nemcha Kipzen ga unakhi MLA Nemcha Kipzen gi yumda closed door meeting amasu pangthokhi hairi adumoinamak mifam aduda kari hiram singh da wari sana khibage haibatuti hauzik phawbagi oina khangba ngamdre tungda Committee on Tribal Unity ko to Sahelka KWU Sardar Hills amate atai tribal organization kaya ge Luchingpa Singh su unakhi Kangpokpi da leiba Chamatara nithoi suba CRPF ki camp ta unakhiba aduda kari wari sana khibage haibade miyamda khanghandri India Today any ki report amana hai kotu ki source samagi matung ina Dr. Sambit Patra na CSO ki Luchingpa Singh aduda tangdu laita ba hanjil hannaba hotnabada punna hotna minasi amade National Highway Singh da free movement yahannaba hotna minasi haina phongdok lamkhe hairi unabaduta kotuna chena ahum panba memorandum amade Dr. Sambit Patra da Pishin ki hari memorandum aduda Kukizo Furup ke security concern Singh administrative representative Singh ge awat pasing amade separate administration ki demand tribal area Singh gi protection Kukizo Furup ke khongpham na chingba tungan ba hiram kaya yauri haina so report aduna makhata na palle tungda ngasi numit yungba matung pung amarom tabada Dr. Sambit Patra Imphal da thunglaki aduga Imphal gi Beti Kendrajit International Airport ke Delhi ki tamak Imphal thadokre hari